ꯑꯃꯔꯣꯝꯗ ꯊꯅꯝꯒꯅꯨ ꯏꯃꯥ ꯁꯦꯛꯄꯤ ꯉꯥꯛꯇꯅꯤ ꯏꯄꯟ ꯀꯩꯃꯤ ꯃꯁꯤ ꯑꯐꯕꯒꯤ ꯈꯨꯗꯝ ꯅꯠꯇꯦ ꯄꯥꯟꯊꯣꯏꯕ ꯊꯥꯔꯤꯛ ꯃꯃꯥ ꯃꯆꯥꯗꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯝꯕ ꯌꯥꯏ ꯂꯥꯛꯑꯣ ꯍꯣꯏ ꯏꯄꯟ ꯀꯩꯃꯤ इपन कैमी तू आ चिंथकता ममा कौ कौदुना चेलिबसे थारिकनी इस करी मतौनो अइना उरिबसिबो थारिक करी तौरबगे इपन कैमी पानथोइबा थारिक की ममा ताइबंग पानबा असि थादोक्तुना चतख्रे करीसु खांजद्रिबा मचा असिना ममागी थवाइबु कौदुना तानरी महाकपु थिंगौद्रबदी ममागी मतुंग इंदुना लोखादा तासिंदुना थवाइ मांगबा तारे थारिक थारिक नंग चेन गनो नंग चेन खिनो इमा थारिक 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 पांथोइबा थारिक अमुक हन्न खुमलक्लरोय महाक्सु अपोक्पी ममागी तुंग इंदुना ताइबंग पानबा असि थादोक्तुना चतख्रे करी हाइबा इपन कैमी पिकलिबी थारिक अमदि मागी ममासु ताइबंग पानबा सि थादोक्तुना चतख्रे हाइबा पुमनमक छै मिफत्ता सिंगदुना थोकनबा ngaktani मखोई बुदी अइना लेमना खक थाख्ररोय पांथोइबा नंग थारिक की थवाई याउद्रबा हकचांग से मयुमदा पुरमो अइ थुना लाकनी इपन कैमी मिफत्ता सिंगदुबु चैराकपिबा अइसु लाके अइबुसु याहनबियु पांथोइबा नंग अइना हाइरिबा से इल्लु चटलो अंगांग से पुरगा चटख्रो इया करीनो अइना तौरीबसे थवाई याउद्रबा पिकलिबी
ꯊꯥꯔꯤꯛꯀꯤ ꯍꯛꯆꯥꯡꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯩꯅ ꯃꯤꯐꯠꯇꯁꯤꯡ ꯑꯗꯨꯕꯨ ꯊꯤꯕ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯂꯤꯕꯔꯥ? ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯆꯨꯝꯗꯦ꯫ ꯊꯥꯔꯤꯛ, ꯏꯄꯟ ꯀꯩꯃꯤꯒ ꯑꯩꯒ ꯂꯩꯅ ꯂꯩꯅ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦꯗꯀꯣ꯫ ꯄꯥꯟꯊꯣꯏꯕ, ꯃꯗꯨꯝꯅ ꯀꯞꯂꯒ ꯃꯇꯝ ꯃꯥꯡꯍꯟꯕ ꯀꯥꯟꯅꯗꯦ꯫ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯈꯥꯡꯉꯨ ꯊꯛꯇ ꯀꯦꯟꯈ꯭ꯔꯕꯤ ꯃꯃꯥ ꯃꯆꯥꯒꯤꯗꯃꯛ ꯀꯩꯃꯤ ꯑꯩꯅ ꯂꯦꯞꯀꯅꯤ꯫ ꯇꯥꯏꯕꯪꯒꯤ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯂꯝꯗꯅ ꯃꯤꯐꯠꯇ ꯈꯔꯒꯤ ꯈꯨꯠꯇ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯤ ꯊꯥꯔꯤꯛ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯑꯩꯅ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯉꯣꯟꯗ ꯍꯥꯏꯖꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪꯁꯤꯗ ꯄꯨꯔꯛꯀꯅꯤ꯫ ꯏꯄꯟ ꯀꯩꯃꯤ, ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯃꯥ ꯃꯆꯥꯕꯨ ꯃꯇꯧ ꯀꯝꯗꯧꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯣ? ꯄꯥꯟꯊꯣꯏꯕ, ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯅꯕ ꯑꯩꯁꯨ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯕꯨ ꯊꯥꯗꯣꯛꯄ ꯇꯥꯏ꯫ ꯀꯔꯤ ꯍꯥꯏꯕ ꯏꯄꯟ ꯀꯩꯃꯤ? ꯃꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ ꯋꯥꯐꯝꯂꯥ? ꯇꯥꯏꯕꯪ ꯑꯁꯤꯗ ꯍꯤꯡꯅ ꯍꯤꯡꯅ ꯂꯥꯏꯔꯝꯂꯦꯟꯗ ꯌꯧꯈꯤꯕ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯁꯨ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯂꯥꯏꯔꯝꯂꯦꯟꯗ ꯌꯧꯕ ꯍꯥꯏꯕꯁꯤꯗꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯕ ꯃꯇꯝꯗ ꯊꯋꯥꯏꯅ ꯍꯛꯆꯥꯡꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯂꯥꯏꯔꯝꯂꯦꯟꯗ ꯌꯧꯕꯅꯤ꯫ ꯄꯥꯟꯊꯣꯏꯕ, ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯦ꯫ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯈ꯭ꯔꯕ ꯊꯥꯔꯤꯛ ꯃꯃꯥ ꯃꯆꯥꯕꯨ ꯂꯧꯔꯨꯅꯕ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯕ ꯃꯊꯧ ꯇꯥꯏ꯫ ꯄꯥꯟꯊꯣꯏꯕ, ꯅꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯈꯠꯂꯨ꯫ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯂꯧ꯫ ꯏꯄꯟ ꯀꯩꯃꯤ, ꯅꯪ ꯉꯥꯎꯔꯕ꯭ꯔꯥ? ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯁꯥꯒꯤ ꯊꯋꯥꯏꯒ ꯊꯥꯔꯤꯛ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏꯒ ꯃꯟꯇꯤꯛꯅꯕꯗꯨꯗꯤ ꯑꯩ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝꯅꯤ ꯈꯟꯗꯣꯛꯂꯁꯤ꯫ ꯃꯔꯥꯜ ꯂꯩꯔꯕ ꯀꯥꯎꯂꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯕꯨꯕꯨ ꯐꯪꯅꯕ ꯊꯤꯗꯣꯛꯂꯒ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯕ ꯆꯩꯔꯥꯛ ꯄꯤꯔꯁꯤ꯫ ꯃꯃꯥ ꯃꯆꯥꯕꯨ ꯀꯟꯅꯕ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝ ꯈꯣꯜꯅ ꯀꯟꯃꯟꯈꯤꯕꯅ ꯃꯤꯐꯠꯇꯁꯤꯡꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯀꯟꯕ ꯉꯝꯈꯤꯗꯦ꯫ ꯃꯁꯤꯗ ꯏꯄꯟ ꯀꯩꯃꯤꯒꯤ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯏꯁꯥꯅ ꯏꯁꯥꯕु ꯏꯔꯥꯜ ꯂꯩꯇꯦ ꯈꯪꯅ ꯈꯪꯅ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯣꯠꯅꯕꯗꯤ ꯑꯩꯅ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯄꯥꯟꯊꯣꯏꯕ, ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯆꯩꯔꯥꯛ ꯄꯤꯖꯕ ꯅꯠꯇꯦ꯫ ꯑꯩꯅ ꯊꯥꯔꯤꯛꯇ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥꯒ ꯎꯅꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯨ ꯑꯩ ꯁꯣꯏꯗꯅ ꯉꯥꯛꯀꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯀꯩꯃꯤꯅ ꯃꯥꯒꯤ ꯋꯥꯁꯛ ꯉꯥꯛꯇꯨꯅ ꯂꯥꯛꯂꯤ, ꯑꯗꯨꯒ ꯉꯥꯛꯁꯨ ꯉꯥꯛꯈꯤꯒꯅꯤ꯫ ꯏꯄꯟ ꯀꯩꯃꯤ, ꯅꯪ ꯉꯥꯎꯔꯦ꯫ ꯊꯥꯔꯤꯛ, ꯑꯩ ꯈꯪꯉꯤ ꯅꯪꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯀꯔꯤꯁꯨ ꯇꯥꯔꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ, ꯅꯪꯒꯤ ꯏꯃꯥꯒ ꯄꯥꯕꯒ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯁꯣꯏꯗꯅ ꯎꯅꯍꯟꯒꯅꯤ꯫ ꯃꯁꯤ ꯀꯩꯃꯤ ꯑꯩꯒꯤ ꯋꯥꯁꯛꯅꯤ꯫ इमा, इमा, अइना कौरिबसे अमुक्ता खुम्मो। इमा, 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 अइना कौरिसे अमुक्ता खुम्मो। इमा, अइना कौरिसे खुम्मो। इमा,
Ngai ko angang Nakoi nama nasagi matam Ngai hak watli